Hajrat Yusuf alayhi salam bu lamhang da leiba guhada hunthare. Hajrat Yusuf alayhi salam kanbina ba fanakap laura basu tam thira ba machin manaw sing aduna tabiram de. Nung sira ba chalinaw sing ngasi eikhoi na khangmin na gadori ba asi. Hajrat Yusuf alayhi salam gi Punsi.Wari. Punsi.Wari asi aduki matik sang ba na maram oirago. Episode 9 eikhoi khangmin na si. Ngasi di ahan bi episode oina khangmin na rasi. Hajrat Yusuf alayhi salam gi wari. Hajrat Yusuf alayhi salam na masagi chahi taret subada mang ama mapad liramai. Hey paibungo, aina thwan mi chak tarag mathoi, numit amasung thawi, makhoi Pimnamakna aingonda sajda tawi. Mapaibungo Hajrat Yaqub alayhi salam na khumme. Ibungo nachin nanaw singda nahaki mang asi lithokano. Makhoi na nahaki nathakta saru tawraktuna manghangani. Maramdi Satan Haiba asi miyoybagi asengba dusman. Hajrat Ibrahim alayhi salam na Hajrat Isaac alayhi salam poke. Hajrat Isaac alayhi salam na Hajrat Yaqub alayhi salam poke. Hajrat Yaqub alayhi salam na Hajrat Yusuf alayhi salam poke. Hajrat Yaqub alayhi salam nungai yai favor loyam uzaba sasan salukpa maloiba imung amani. Mahaki nupi mari thamme. Mari sub masang mataw yamna fazarabi. Mahaki loy nabira chilna Hajrat Yusuf alayhi salam amusung Banyamin poke. Loy nabi ahumna machanu pa tara poke. Hajrat Yaqub alayhi salam gi mayumdi Jerusalem sahar gi awang dalay. Makhoi gi layfam madubu Kenan haina kawe. Machin manaw tara adna makhoi gi manaw Yusuf alayhi salam amusung Banyamin bu yang thibata natana. Mapabu sunung siramde. Maramdi mapan Hajrat Yusuf alayhi salam amasung manaw Banyamin bunaw makhoi taradagi hena luna chana tawi khalame. Hajrat Yusuf alayhi salam gi mating magunna si ubada Hajrat Yaqub alayhi salam Yamna harawrame. Hajrat Yaqub alayhi salam na mahak punung siba amasung ngak sen basi mahaki mathawni khalame. Machin manawatay adu napal chawrame. Makhoi na Hajrat Yaqub alayhi salam da taram tawdawagi sajat utlame. Makhoi na mahakbu apang bahanu bani haina lawrame. Hajrat Yusuf alayhi salam bu tan thongna ba makhoi masal fatwa tanare. Asum tawrabadi mapagi mafumdagi hena khudong chaba fangani haina khandarame. Hajrat Yusuf alayhi salam na khudong thiba tagadoriba amasung mahaki matungi punsi da oirakadoriba fibam makhoi na subkhan khande. Makhoi na Hajrat Yusuf alayhi salam bu hatong na ba natraga minin dadaba laybaga amada jila kharis tawnaba wa tanare. Machin manaw mayam aduna khanay. Mapagi mamangda afava sasin na batare haina wakhal tawnarame. Machin manaw sing adugi marakta mahusana fattaba sajat khara wana chatpa amana. Hajrat Yusuf alayhi salam bo khatpagi mahutta guhada thatasi aduga uttongduna chatpa lalon ba kharna mabu lokhatpi sanu haibagi ingit tawrame. Wafam masidi yanare amasung machin manaw sing aduna masi thabak oina pangthoknaba makha taba thabak chathare. Makhoi na hairame ipa ibungo. Ipa na eikhoi bu Yusuf ki matangda karigi thajitribanu. Awoiba mag eikhoi di mahaki fanaba khanbane. Hayang di mahakwa eikhoi gi loina na sasan senba Pabiyu. Mahak nungai na sana jasano eikhoi na mahakwa ngak semgani.
Hajrat Yaqub na sarau sinnaba asigi matangda karisu khangde. Adubu mahangwanda chingnaba wakhalgi sahumdi leirame. Mahangna hairame, Yusufu nakhoina puthokhigani haiba asida ai tasing awaba poki. Nakhoina kauthokpa tanja aduda mahakpu kaisana chabikigadrau ai akiba poki. Machin manau sing aduna Hajrat Yusuf alayhi salam gi khudong chanabata singani haina hairame. Eikhoi na asukkan ba khudpu ama oiriba sida mahakpu kaisana chakiba eikhoi siziruge. Wa asitabada Hajrat Yaqub alayhi salam na yaningdrabasu mahakna makhoi ga fong na dusman oiba singamde. Asum taw na machana pa tarana mapabu ngamkre. Makhoi na yumdagi mapan thokpada Hajrat Yusuf alayhi salam ga loina kiba si mahak iyare. Makhoi na sarau sinnabagi matung inna yumdagi mapan thoklaglaga machin manau sing aduna Hajrat Yusuf alayhi salam bo lamhangda leiba gohada hunthare. Hajrat Yusuf alayhi salam kandinaba fanakap laurabasu tamthiraba machin manau sing aduna tabiramde. Hajrat Yusuf alayhi salam maral leizade. Machin manau sing amasung atay atopada Hajrat Yusuf alayhi salam na mangnaba karisu tawkhide. Matam maduda makhoi na mapagi thajaba manghankiba adugidama. Makhoi di Ikai ba piba yai. Hajrat Yusuf alayhi salam na sabar galoina na Yamna luraba goha asidagi lawkhat pinaba. Allah bu yaad tawduna leirame. Talag asida misar sat pelalon ba kangbu amalagle. Kangbu amana ising thiba amasung ahing lekna ba camp sana ba mang thana lagi. Makhoi na goha amat thenglarame. Ising song na ba makhoi ki baltin goha da thadarame. Baltin singkhat pa matamda fazakraba nupa machama yauragle. Singkhali ba nupa aduna mapu leitraba yamna fazaraba. Mating magun leiraba nupa machama fangle haibagi. Nungairaba pau Louminnariba sing da khanghalame. Lalon ba sing aduna angang Asibu. Firawan gi konung da minayon from the mamalauraga yon biyare khanakre. Nupa macha si atopa amagi minay oiram gani. Amuk mapuna thirapasu yai khanbadagi lalon ba sing aduna dambur manung da from halame. Som da machin manau sing no. Numidang wai da kaptana mayum da halaklay. Machin Yengbiyu.Wari li na ba makhoi tayari da laikre. Makhoi na hairam me ipai bungaw. Eikhoi isel lamjal ta na rame. Yusuf na eikhoi ge pot sang hui. Kaisan na mabu sabi kre. Eikhoi na chamna haizara ba suipa na thazara roidraw. Marmasidagi utna ba. Hatlaba hameng amagi na Yusuf ke furita tay silame. Wari asi thazana ba makhoi na Hajrat Yaqub alayhi salam da. Itay ba furid adu uhalame. Mapana makhoi gi hural lichad asi sit na urame. Amasung hai madu natte. Nakhoi gi pukning na chumba manab wari amasazale. Ay gi damakta di sabar tawbano khwaidagi hena fare. Nakhoi na hairiba khonjel asidagi. Allah dagi mathanta mateng fangjaba yai. Haujukti Hajrat Yusuf alayhi salam. Asi kalakkan jawrabu machin manau singna phangbangam misar leipakti yaurakle. Lalon ba sing aduna mahakpa minai kay thelda purame. Firawan gi darbar gi angam mathau sing mahakpa lawna bagi dawa makhoi masel sel hun batan rame. Aziz ko wa Firawan gi famnai ba chauba dugi sel hun na taydagi hen bana. Hajrat Yusuf alayhi salam asi mahaki imung manungi mi oikre. Aziz masa alayte. Mahaki nupi Zulekha haibi sina mamang da Hajrat Yusuf alayhi salam bu urame.
Mangonda apam nungsi poklame. Mamangda nungsi zeruba nupa adu misargi mantri oiri takpirambadagi. Makhoi ani amaga amaga sak khangnadrabasu. Mapana macha nupi wo Aziz ga luhongnabagitamak sem sare. Jule Khan Aziz ki yumda matam lenbada. Mahaki mamangda nungsi kibadu Yusuf na. Mahaki yumda lakpa matam adu fawbada. Lona thamoy nungdi yokhatuna thamzirame. Macha laizidaba Aziz na Hajrat Yusuf alayhi salam bu macha oina yokpa asi Khumnasani. Mahakna Jule Khada imung manungi oina Ikai khumnabada matik charaba. Mikok ama oina Hajrat Yusuf alayhi salam bu luna chana tawnaba hairame. Aziz na khali. Asiguma masak fazerba thawgat ningai oiba asing bai chanupa asina. Mahaki haktak ta sakti amasung lan thum hengat hangani. Jule Khadi pukningi asa ama laizirame. Yusuf asi mamangda uzakiba nupa adumangni khanjay. Jule Khana lona Hajrat Yusuf alayhi salam bu nungsirame. Aziz ki yumda Hajrat Yusuf alayhi salam tang tana laizare. Hajrat Yusuf alayhi salam asi lawsing laybam sung puksel sengbo oina mapung farba nupa mo oirakling. Asum tawna Allah ta'ala puksel seng bisingbu lawsing pipi. Mamangda uzakiba nupa hausingna mahaki yumda ahing nungthilgi oina masak seng na khangzeraba. Hajrat Yusuf alayhi salam bu Jule Khana nungsi bisi hen na hena mayai karakle. Masabu ngakziba ngamlaktre. Mapuroi bagi mafamda mahaki mathau kaw thokre. Nong Hajrat Yusuf alayhi salam na Jule Khagi kaadu changlakpada. Jule Khana aningba magaloina na mahaki ka adugi thongjaw thingzilamme. Aduga Hajrat Yusuf alayhi salam uktab lambi da chingsinnab laknaram. Hajrat Yusuf alayhi salam di thamoy sengba masung maram chad fazba gun chelame. Mahang hai Allah na ngakpi sano. Awoyba mak napuroyba adu aygi mapune. Mahang na ibu nungay na layhali. Chumna hairabada aran batawba singna afaba falakte. Masabu masana warak chabangamdaba nungsibagi wakhalda. Jule Khang ngawre. Hajrat Yusuf alayhi salam na haizabada fal takhidre. Hajrat Yusuf alayhi salam pakhang oibagi pukning ihulayzaban nupani. Jule Khagi apam nungsigi safu in khalakpagi mataw amasung masang mataw changkhon ba maramasino. Hajrat Yusuf alayhi salam da mihunabagi machak am oihale. Aduga Hajrat Yusuf alayhi salam na Allah da thazaba asino. Mahak musoidana ngakpi senbire. Mahak na thazay Allah de yumgi ka khudingda amasung mafam pumnamakta lay. Oktabagi thabakta them labaso iman da mara takhibana mahak miyoybagi mathak thongkre. Hajrat Yusuf alayhi salam na khalli phattaba nungsi wakhal da tawrabi Jule Khagi mafamda wahigi tarikana kanade. Aduna mahangondagi nan thongnaba thongjaw tamna chen thoraki. Jule Khana mahakpu fage tanaraki. Hajrat Yusuf alayhi salam gi manam gangi furid paiduna yalamme. Lakna fanaba sida Jule Khana mahaki furid segai pire. Thong hangdog lay laptakna Aziz halaklamduna layramle. Jule Khana nungsi zabadubu fal tadrabada Yamna saure. Mahangna chumarangi wakhal mangkre. Jule Khana lauraki nahaki nupi da fatab midyang tariba simmatik chaba chairak karino. Mahakpo fadok da thamba natraga me khongba makai chairak piba natana atay kari. Hajrat Yusuf alayhi salam na khumme. Aibu chamna laizabadagi gunagi thabakta langsin bige hotnabadi mahagnane.
Wathok asidi imung manungi mi khara sutillare. Makhoi marakta amana hai. Mahaki Frid asi manglom de segairabadi. Zulekha wa asi chumme. Aduga Yusuf na lale. Mahaki Frid na tunglom de segairabadi. Zulekha na lali Aziz na wafum asi bhaptarme. Aziz na Hajrat Yusuf alayhi salam gi Frid adu tunglom de gi segaire Haiba si urabada. Wathok asi bhaptana bichar taurame. Zulekha gi wathok asi nupi oibagi pangang nangba masung sayet na rubagi. Wakhal oiba mali aduna nangin naral kopi na ba haizu takpikhi. Aziz na Hajrat Yusuf alayhi salam da onsil laga thoki wa thokre. Amuk khallu raganu haina takpirame. Sahar da achawa sang sangi ibe misingna. Manay no pabu Zulekha ga ngang nare. Mahaku safu kan na nungsi nare. Haina warim kaya ngang nakre. Makhoi gi yangthi chawbu wangang asida mathwai sok laduna Zulekha na thok ama tawduna. Mahang na tawruriba si achumbane Haiba si praman tawnaba Hotnarame. Zulekha na achawa sang singi nupi pumuk achawa serni yamada barton tawre. Ahaw serni charabagi matungda athum ahaw uhay wahay. Yelakpada amaga wari sabahu na raglabada. Nupi singadana suri na hay khaibagi matang yorakpada. Hajrat Yusuf alayhi salam na makhoi gi mamang de changlak I. Makhoi na mahakpu ubada mathwai tarure. Ngakchanari ngay de suri na makhut singadu kakthatle. Makhoi na hai. Allah Ta'ala na Eikhoi bu thambi sanu. Masim mating magun layba masak fazba pakhang amane. Zulekha na hai. Nakhoi na mahaki maram gidamag aibu badnam tawriba nupa adu. Namang de layriba asani. Ay na mahakpo themba magni. Mahakti dag naidraba masagi machuda adum lengdana lay. Mahak na haujik aygi ya thangbu indrabadi awaiba mag mahakpo fadok te thamgane. Masidagi suhena Ikai ba pigane. Hajrat Yusuf alayhi salam upay laytre. Amasung tuwa tawrame, Ya Allah. Makhoi gi sajat pam lagane. Ay apang bagi sangada tinna ninglak lagane. Ay bu thawjal biyo. Mahaki izzat pulaykha tahaning banupi singi lawnam dagi. Hajrat Yusuf alayhi salam masay hingzahore. Zulekha na achumbagi mawongda seng na yarakpada. Sing naramba Hajrat Yusuf alayhi salam gilam chatpu fazana ngak thokre. Adum oina magsahar adugi nupa sing adude. Hajrat Yusuf alayhi salam gi fazba masakna. Makhoi gi nupi naha sing da kakngawnaba ama pokhanba sida awabag masak oikre. Nung sirabe chali naw sing ngasigi de si phawbadan khangminarasi. Matang yani subi episode kharaga mo khangminase. Allah masung mahaki nungsiba Rasul sallallahu alayhi wa sallam gi apambada punsi selena kan khotnaminase.